Mipan Tang Agi Wakhallon Chenduna Leirabadi Manipur Dagi Yelhoumee Mutkhigani Matam LEIRINGEIDA MIKAP THOKHOUDRABADI Manipur Dagi Yelhoumee MUTKHRAGANI HAINA JCILPS ki former CONVENOR KHOMDRAM RATAN PHONGDOKHRE Wafam asi All Manipur Student Union Amsuna Chenduna realized to save the indigenous peoples of Manipur haiba hiramda ngasidagi hauna tha ama chupna pangthokadoriba Nipugatarurak suba realization manka marilenana Kaisamthong Model High School da academic campaign haudokpagi thauramda phongdokhibani thauram aduda resource person oina saru yakiba JCILPS ki former convener amadi UPF ki advisor KHOMDRAM RATAN hai ngasi Manipur da oirakliba phibam asi karamba matamda farakani khangdraba aruba phibam amada leire mitop miyancha kayana masing thingamdana changsilakpada natana Manipuri singda landaduna Kangkhong Chairaba Lamdam Ama Haibadu Oire, Mitay Sing Tampaktagi Hendokpa Ngamdre, Sekmai Lanba Yadare, Sing the Chatpa Yadare, Masi, Mikap Thokhoudravadi, Tampakta Pauba, Laiba Phanglaktaba Yanalay, Mitop Singna Manipur, Paisingadore Haibasi, Ngalingay Matamdagi, Amsona Kangbadagi, Ihokaya Sangsinduna Lakibani. Indiada Manipur Tinhan Kraba Matungdagi, Mipal Tang Agi Hainabi, Laikibada. Aikoigi iramdam kangkong chaire mina aikoigi iramdam kanbini khallaga hingliba aikoigi wakhallon asi minai oiningbagi wakhallon amaga chapmanai haurakliba naharol sing mahiroi singna aikoigi iramdam asi kannanaba wakhallon adu chenhoudrabadi mitopki makong kolaga hingbagi tangkak laklagani ingkumjali sing aniga kunmathoida mikok thibada mitop miyancha singi masing asi yamkhrabani adubu Ingkumjali sing aniga kuntaruk changlakle nauna mikok thirak padadi mitop na kayam yamlamgani haibadu khalubada akiba poi Manipurda majority ni haina leiriba mitai minority tabada natana yelho phurup sing asidagi mitop masing helagani masida lamdam sida hingminnariba ekoi maselna wakhal tamina hauba amasung changi haiba wafam thamki thauramduda MSU gi President Lukram Malang Banahai Ingsu Kumjali Sing Amaga Chamapan Marfudagi Hauraga Manipurdagi Mitop Miyancha Sing Maramdamda Halan Ko Haina Ihau Hauduna Laki Maduda Khongjang Sangsin Bada Luchingba Ani Laikide Madudagi realization gi Thoram Pangthoktuna MSU na Lakpani Manipur gi Phibam Asi Kannanaba Hotnaba Matamda Haugalakliba Mahiroi Ekoi Khudingmaki Thaudang Lei Tungi Yumbi Oigadoriba Ekoina Manipur gi Phibam Khangdraba Amadi Manipur gi Damak Khallaga Thabak Tahoudragadi Malem Sidagi Mutkhigani Jati gi Manungda Maitaisu Yaukhigani Manipur Haibasi Mutkidanaba Matam Leiringai Aikoi Puna Mikap Thokminarasi Haiki Thoram aduda Kaisamthong Model High School gi Headmistress Salam Sunita Amadi Mahairoi Kayasu Saruk Yaki 2011 की सेंसस दी अखोई मसिंग से 20 लाख की मनुंगदा मिटोप लाख 13 यौ घरबने बा हेन घरबने बा नसी दगी सही तरागा तरुक की मतुंग 2026 दा बिकोक थिबजे मसी दगी अखोई मसिंग से करम ओर मदने से याम डेंजर ने बा कोई मेजर कमिटी मैथे दे मसिंग मोने हेन घरगनी अमदी लाइबा मगी 37% से हंत की मिकोक थिबजे 50% की क्रॉस ओवर याबगी फिल्म लेबा 2023 दा Mito miyasana ako'y talakan da ako'y halaiba ako'y yung may thalaiba ako'y mangalaiba ako'y isal se kaya isan mangali se sige po siya ako'y yung changya ba tumin like tamtama de adu ba ina like tamaga MA or ba B or ga hayang mito ki makhala hinga ba mito ako'y hala ba ay na doctor ba gi ay na MA ba gi ay na IS officer ba kana ba kino ba ay mito ki makhong ko la hingda ba